James thawak tawna Johnny de sum yengbaduda Johnny na kaino nang nang side egonda sum yengido natu oina urboisa James na chalohe nasak sakta duga ngarang na lai saba Henry ka Johnny ka manaraga ivo nang fajana phu yarabani ko ipang pangjabaduda tawbidrabani ngarang nang tawrido nappadi ko makhoi ngarang thamlamiwa adugi saubani chirava tanfamda khudong thiwa haiba asi tamba ngamba natte Henry na horen amuk kaidno mission changdoisa James maya higalaga soiren phabane wahaidu tavda anidu mamit manayumi kaino haisa ngasi su sifamda chatoiba wathidi kanan sumai tawnoge nakandagi hanubiduna nakhoina hujek tawriba asidi mamingdani phaba punba thinba chatoini ne adubu tawrakadaba singa sidagi pumnamak nakhoigi khudombi matonda tonghallaga sanadawribani ne karamna nakhoi ngamgadawri kanaroi asi ngamdradi nakhoina pangthokadaba na thaudang tawba ngamoi James na kibsinane pumnamak mahalise hanubiduna nakhoi gumba ngaktani akiba haibasi miyoiba pumnamakki masada leiribani ne akiba adu lawthoaga mayuknaba ngamba adubune ahenba hairibase makhoina sakti paiba nate makhong makhut hena panba nate masita kauganu anidudi mapunsida tawraktaba oitho aroidaba ngaktani kivanasu yadre tawdabasu yade Johnny na nipa pot khatang paise natradi aikhoi ngamdau mande Henry na adune aisu khalibane yamdrasu kharadi paise James na yadi tawdoriba thabaksi asengba amangba yam khai Henry na kaino haisa but khaina kaisu aikhoi yuthe khangoi ko tawgadaba thabakse phagi nate ko Johnny na ai ngasidi yaba ngamoi ko aidi ima khanghe mana matu sitnana foidokhiba hawdong aduna changsilakpadani Henry na yenaulava nang hawdongsi sitnana kokthokpidana tawrisiengo Johnny michi khatlaga tindai ko uayang ngalkano karomdagi amuk ningsinglakpano khangde James tu nokfet torga koiruse amuktada Henry ga Johnny gana lauthalai challo yada kaino ne tanjasi nupi yu wakhak changi male asumna makoisu tawudaba thabak polam pumnamak hanubi aduna yatuna tawhali matamna hokhibana pamda oheningda numidang du oisilakle Johnny thongnauda yenglaga thathoe chalase chattawlerare Henry na sia yam thona phawaka sadana minai nang kai khangage pung thengaga soiden thibani nai khoibu chatkadro ai mission singse mai pakpa ngamdo mansilaktre aikhoi sirurona thaba mission ngak toin toy Henry noklaga chume aikhoi sifam kaya dagi halabani asibagi laiduna phawwa aikhoi se pamdraba jani Johnny tapna koilei leirga yengi nipa asigi hanubi se sahi chahumuk suri hai chumdo male moigi thawai thamai ba ka haibdo moi siramdai da migi thawai se lawdana kuina sangthai haini Henry su kirap tawna aini sum chingnabadane asi mi mandeko upu manungda yawriba potsingdu nangsu ubu natra anidu amuk tung onthoga yengi hanubi tu leiva ude phamungdasu kaidasu amatta leite thongnaududa amuk anidu yengi leiteni sidasu kai chalitjano asi haiduna makuttu khutkapina tek kapi khanghaude karigumba manin oi samin oi tawwa mana makhoina leiriba thongnau adu tamna paisilakhi sahumdu kanmanbai anidu masaru tunghali Henry na kaino hujikito amuba ma paisilakibadu nang ubra Johnny su uye hujikito kaino thongkalomdagi natrane Henry du kirak tawna aikhoise sida kuina leithaba chumde aikhoina khaliba chingnariba singasina chumadi magi thawai adugi matam oirakpada aikhoigi su mahakna thawai makha tadringai phamendagi yam tapna isusa nakhoibu abok kaubrane khonjel du tavda ani tu lawai satkre tu ka chumi Johnny tapna haujikido Hanubi tuna chalo nakhoi chak isingdu
ꯐꯖꯅ ꯆꯥꯊꯣꯛꯅꯕ ꯇꯧꯊꯣꯛꯎ ꯇꯧꯒꯗꯕ ꯌꯥꯝꯃꯤ ꯄꯨꯡ 12 ꯍꯦꯛ ꯇꯥꯕꯒ ꯈꯣꯡꯁꯥꯟꯕ ꯍꯧꯒꯗꯕꯅꯤ ꯑꯅꯤꯗꯨꯁꯨ ꯀꯤꯔꯛꯇꯨꯅ ꯀꯔꯤꯁꯨ ꯈꯨꯝꯂꯝꯗꯅ ꯄ꯭ꯔꯞ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯪꯂꯛꯏ ꯑꯗꯨꯒꯗꯤ ꯖꯦꯝꯁꯇꯨ ꯃꯃꯤꯠ ꯎꯏꯁꯤꯜꯂꯒ ꯆꯥꯛꯈꯨꯝꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯔꯒ ꯂꯩꯔꯝꯃꯤ ꯃꯁꯥꯗꯨ ꯊꯛ ꯅꯤꯛꯑꯒ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯤ ꯖꯦꯝꯁ ꯅꯪ ꯀꯩꯗꯧꯔꯒꯦ ꯖꯣꯅꯤ ꯄꯥꯈꯠꯅ ꯑꯕꯣ ꯖꯦꯝꯁꯁꯦ ꯀꯩ ꯃꯈꯥ ꯇꯥꯗ꯭ꯔꯤꯉꯩ ꯍꯅꯨꯕꯤꯗꯨ ꯇꯨꯡꯗ ꯆꯞ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤ ꯖꯣꯅꯤꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯑꯍꯜ ꯑꯗꯨꯅ ꯃꯁꯥꯗꯨ ꯁꯣꯛꯑꯒ ꯌꯦꯡꯕꯗ ꯁꯤꯗꯤ ꯐꯤꯕꯝ ꯁꯣꯛꯑꯦꯅꯦ ꯃꯁꯦ ꯍꯟꯗꯛ ꯀꯔꯤ ꯆꯥ ꯊꯛꯏ ꯅꯈꯣꯏꯅ ꯆꯥꯕ ꯊꯛꯄꯁꯤꯡꯗꯨ ꯃꯥꯕꯨꯁꯨ ꯄꯤꯖꯕ꯭ꯔꯥ ꯍꯦꯟꯔꯤꯒ ꯖꯣꯅꯤꯒꯗꯨ ꯌꯦꯡꯅꯩ ꯑꯗꯨꯕꯨ ꯀꯔꯤꯃꯠꯇ ꯈꯨꯝꯗꯦ ꯍꯅꯨꯕꯤꯗꯨꯅ 이수사 마뚱다 마학부 자망 유망 삐져 삐탁 떠오가누 아두가 사인수 삐져가누 나코이나 짜라수 아두가 내 하이행덕이 탕나버 굴드 짤라가 랑톡두나 레이톡가누코 제임스부 갸 락나부기다막 하누비두나 마기 파멜 마낙타 깡카 오이랍나 레이리바 자푸 아두다기 이싱 카직 럭토가 비타이 제임스 갸 캉락라이 tapna hugulai Johnny tapna chiron tawi sigi se phupun sida ngar kenu yawani adugi machum oira male pitha ise Henryna tumi lewe nangamta James tu makoi na ngak laga chingkhatpi bedorage nasa du kashi tawdabro James yam tapna aina maningda thokpada kana gumba wang chawba ai gumba amal lepaga leirame aisu kanano hangbane aduga khanghaudana saumama paisinki aisu prap imungda changlakpane aduga gyan takidre Henry di James ki waduda masadu pakhatpa akiba phaurai karino haiba ma yam khangninglammi masada su karino khangdava wakhal kaya su khalai Jonina is nahangai nungtigi lepad natana yungba yaw paiba yaw amuba ngangba ja su khai thengari sibu kananom lepe but oiramni bungo but laitin sida adumak thengnaduna leiravanina makhogi wakhal da su but oiramgani khanbani adubo James ti nahan khai gumana daba mawongda masadu ituktuk thana wakhal nungaitana leiki pumnamak ase Henry mabukta karino haivas khali makoina khangdava aronba madi leire haivasi magi thajabani makoisu chak ising chawa thakpa loiraga hanubi aduna potlam kaya ama langduna makoida tawgadava thabak singasi loina taklami kiganuko nakhoi hek kibada nasada pumnamak laksin gadawribani atopa but pret singa soirenga manade masina amaiba tambak kayana soiren mafam thiribasi Jonina kaida lege bo mafamdo nangi marupki matung illo maana pumnamak takani chapudu khut humjilaga tap phadawni ngamnaba chapu adu kaihanbadi yade kaikhradi thawai aduna nangi nasada hanjinduna maana khudum changani Henryna soirendi angang natro phaba lainida malemda soiren muk sathi ba thawai leite atopa singdi phana sathirasu hainaba ngangnaba tahnaba loina yabani makhoigi apamba pikhraga soiren sidi yamna sathiba hainaba ngangnaba amatta yadaba thawainiko seksilu isu sa nakhoi yam seksilu matamdu asum ngaivdagi numidangi pung 12 tarakle ahumdusu makhoigi ngasigi tawgadava sintha tawdava yadi khanduna akiba pumnamak thaduaga thoglai ngasidi narak mongsongdi oidre lambidani Jonina sumaina mission je tharadi nukti ki buchat pigene narak mongsongda chatpai thabak sidi James noklaga ngaireda nang Henry du tungdami lakpagi makhol khara tarai phat laithoga yangi laptakna kanagumba ma lepaga leiva du urei Henry masadu akibadi phawi adubu ma karino khanna munne yangi chumi masimakni James na kanagumba ma gumna wang chawba ma lepaga leirami haiva du aduga nga ibadi akiva akhangba amata leitaba mafamsida totna tina duna chawrakpa James na masada akiva
nungsut nungsanava tawraiba asi karino asini mana khaliba asi sum lakpana makhoi mi taba khuladu yoksilakle Johnny du harauri mi marakta tawradra khana adubu pumnamakti taiwanavada James na chinglaka lamhang amada sum pusilei Johnny na kaidno asina James noklaka tu yengo Henry mamit suklaka muni yengingakna kaino sidi mungpham natro Johnny tu madu uvdagi masadu nikre kaino tawrisibo jat ki thabak mayam tawrisidi khara leiraga siraga hingatpa ngambri yong kaina hairak to manjile mafam du mi tabanina hui gumba kappagi kaidawgi khonjel kayam stare ani dusu ina chale mi phumada ngairiba phajana semlaba leibak anauba thonbagi su kaya leiri adu ubudusu kirabani James na mafam amada pusilei nakanda wana tawraga khajin thamiba singadu sidagi nangi amamam khalo Henry ka Johnny ka do magi khanduna amamam ta tawba hore James na tap na tau ko kai ni ko Henry na Johnny na mai tha de dum sire khamu kai gani tam to Johnny na haipa sing sidi ai si kemta khangdaba mi do mangai de challo ada makhoina lenghaluwa du dei di angakpa phangna akiba khonjel kayana angang kayana kapagi khonjel tare Henry ka Johnny ka pakhatna chenthoi Johnny na kaino tari makhulsibo nipa ai thawai yauda khai yumda handorabo Henry na James sum tau lere mana pairi khai sum henjile James te khongpham hande pumnamak na thaiduna magi chapu phangle Johnny na aya chapu phangre James na makhuttu machinda thami aduga magi makhuttu tapna thingjili aduga madi he khombaga tap phai James mana purakpa fi aduna yomsile ani tudi kibna lore paibdi laidana kabla iva khonjel aduda James na makhoisu chatlo haina kanna haibdagi ani du kirasukina changsile Henry magi su leibak sum kothokpada chafu mu phangle adubu hanadagi kapiva akiva angangi khonjel du adudai amukka hena kanna nakong segaiba makhai kapkhalai Henry manadu yamna yeksin khai tare I tabu chap mane adubu mamittu kannu isilaga chafu du da homi aduga manungda karigumba ma kochen cheli adu thengnavadagi Henry mamit lauthorei man hekte yavdona khaluribuduga namdana magisu phaba ngamle aduga magi purakpa phidu da hapchili Johnny su ani duna phakibadagi masu thawna ama lai leibak tu goro khotpada chafu du phangle wow leiri egisu mana phangbadagi angang kapadu hena mayamdagi hauna mic pan makai kapkhle Johnny manadu navi suklaga sauna chafu du da poplong thai kappe thajil laktana kaplamba du chaplepki Johnny na uredana ase haibuga tawbuga mukhena tamthina kapkhale Johnny su makhut humjili magidi lengubudai goro kochen bada Johnny phaba ngamdre adubu phana bu khotnabada humang kangle tasengna sungam ngamdre mama sa phabu yauna kochen chelaga phana bu khotnaribani handaki Johnny ta phare ai phare ma su warba jani aina tanabada ai su yadra ahumdu magi pot singdu puduna yam thuna lai akibu khonjel singdu su lakna kaple numittu makhogi changyeng mai pak pangamki asumna makhoisu wathakhre yum yobuga nong hek nganbuga ngasidi kari hairakpa haiduna makhoi ngaiduna lei Johnny mayadu payana sengna ngasina ku chalo hairak toijala Henry na minai sina marona ma aina somda matha kanna sari kaigi mathano no ex ningsing lairo Johnny handak se khangdi isa se kainoma hainadaba ifau talak tu da Hanubi atuna kaurakpadagi makhoi silai ngasidi isu potharo hayeng deidi Arun balairon hikap tengkap lauthaba haurasi sidagi de loisilakadawra nakhoi ki thauram Johnny yam harauna uai ma sange ngasidi koitharurasi hauraba nangamwa James su yam harau nungaina imungda changki adu uvada Hanubi aduna James ta mamitu khani yengbudu Henry uthure ngakna Hanubi adu yengi nakhoi thangnaba khulda chatkanu pochai leithok leisin natana aduga isu thoiba nang nungsi nungolgi wakhal amata khanbai ade ko abok na nangi matam hairakadi
Hanagumna ahumdu khul aduda chattuna ngauthokpa nungaithokpa kaya tawri. Henry khoi henthoi gi manakta leiri ahumdu phamaga lei. James ngasidi hidak thau haiba yadre. Nupa mandava nupa haisidi khara tawdawni. Hanubiduna udawsnate horen chimting thoga lore. Jonina madui hanubidu soiroisya namdana masu nupa si nupi sabi olhandoira kainom tawri. Henthoina cheptha tuminna huran James bu yengjeri adu ubada James masadu kainoma tawre. Thamoidadi nujamagi nungsibana sumhatkre adubu wakhaldadi akiba phawri mabokna mangonda tawgunu yade haiba asi magi khwaidagi akiba thabakni. Henry michi khalaga amasi yango James tapna chalasira. Jonina yam pakti nangidamak thawina laga. Henthoi changsilaga tapna ibwa karigumba amata hangjageba. Jonina hekta hayu ichal sidi. Henthoi tapna ikairap tawna James ta yenglaga ibungi mingse kai kauge. James henthoi da munna yenglai adubu masadu kainoma tawrakle hogalaga prap thoki magi mataw aduda makhoi ngakna yenghawi. Jonina kaino sina magi angawmi huldo muk laba jalo. Henry du henthoi bu nungai roi khanduna isa nang kemta khangano ko mang sidi masa khara nungai tabani. Henthoi tumina leibadu ubda Henry na mapal thokna amuksu haire James ko buni asi hairaga thokre aniduna James ta sauna che natti nangbu ngawbra habinida migi nupi masado kai khalamne. Jonina pame haibi una tawraga mini yaraga thok yam tawe nang. James nungaitana abukna sumba fattaba tawnu hai. Henry na hanubiduna hairena nang nasana nasase mayamga mimanadana hinglage hairaba. Makhoi su ngangna yumde yorokle adubu hanubi aduna hanaga manadaba maongda James tamidyang kaya yenglakle sidnatana wahai wata kaya su ngangba cheiba tawrakle. James su mabopu kijaduna hoi haiba sikhakni mana hairiba si. Numitugi numidangni ahumdu tumnava tawri ngasidi khanghodana Henry gi manglanda tattana masadu chingsili. Amamba marak aduda Henry toro bu kauduna sumsum chensilei. Toro nang kai lege toro ko phabe. Khanghodana piktru yam sauna napara aisi toro nati piktru ni piktru. Matam kuina urudrava piktru gi mai thongdu uvda Henry na nang nan khai kai lege nang ibu thadoga ingakta. Piktru gi masada kaya ama chentharei adu uvda Henry pakhatkre. Piktru kaplaga oja ayam ware haina kapna piktru du thembi gi saktam onthorei. Henry ngakna thembi kuina urudrava nungsibi magi saktam adu uvda Henry mamitagi mapi sintharakpa khanghode. Thembi masadu ingakta ngaire yamna awaba saktamda wahai amata haibu ngamdana ningamdana Henry bu yanglei. Khanghodana tungdagi thembi bu thang amana yalei. Henry pakhatna tingkhatana lawi thembi mikuptuda Henry du taibangda phawrei masadu niklaga karino haina leiri mamai du su humangna lore makutuna nanthoi aduga leithorakpada James tu phamaga lerami aduga mamitu su mapitana kaptuna lerami. Adu ubda Henry ngakna James kaidawraga nang. James mangaktu karisu tawde haiduna hairaga mapiru taithoga hipthakre. Henry su masadu chingnava amadi wahang kaya hangle karino haibadi amata khangba ngamde. Henry na mamai leiduna yenglakpada thongnaudu hanglaka lerami aduga kanagumba ama mapalda leppaga leiribadu ubada Henry pakhale masu prap mamai du leithoga tumnaba tawri. Asumna numittumasu haukre mathangi numitni hanubi adusu masa hena sonjilakpa amadi naba horakle. Henry khoisu pakhale makhoigi thodang adu mapung phara roidra khanwa asina aduga ngaiwa amana asukuiwa chahi kaya asi asumna adumak leirawa hanubi mana karamna hojik anaba amadi hena sonjinba oiriwa asi Henry khoigi wakhaldasu wahang amani. James na kochen chenduna maboki hidak langthakki yam kanna khonavani adubu ikan kanade isu sa nakhoi tamba thuna loisindaba yadabani aboki matam oisila abani
Wahidu tavda Henry khoisu pakhale Hanubi aduna magi lairik kaya leiriba adudagi puthok tuna paraga khanghalli makhoida lairon kaya adu panavu stawre makok khara fattava Johnny na sidi ai fawa ngamdo made lona isinge Hanubi tu noklaga hey madu yade ko nasana khangja haijaba phaba siga lairik tagi ngaha ki yengba siga yamna khenai Henry na kaino sida loli vasing sibo abo manghan takhan baiga yam yawrse masini ne hikap tengkap hairiba asia mi amabu phahange manghange haiba pumnamak ngammi bani mi ki thawai phawba manghan ba ngammi ba lairon kaya yawri masi na khoina yam munna khangdaba yadabani hayeng mi thengnarakpa amadi yeknabada nangna tawgadaba thagadaba mayam lei Johnny wahid tavda mami lauthoga sini ai na handi ngai riba khangni dana asi hairaka Henry da faini yenglei Henry kaksi koklam hatlaga kainu huran wadona nang nei ngondaga muning lei do nungai ni nang yengo hore numidang di isu singi mantra changyeng tawgadabani na khoi fajana ningthina orairo aduga amana yawriba potlam singse amata watpa yaba natte masina aikhoida oina tengbanni ngasigi numitida makhoi ahumdu aduki matik thawai yaukre maramdi makhoina su yamna pamba matang oiduna miyoibana amaibi haiba asi tamnariba asi masigi apamba asigi nungaibudani